Friends, how's it? Koina uriba aine mayam du cheriba image se sigi se koi sida uriba tin kai ka mayam se koi ki thau han bada thau han pham ki tenki keno do du gi akoi bada lairi ne ko adu sigi se mayam na handak marak se koi gi social media da kai uram mane koi thau han matam thau han pham se gari gi thau han pham sida tenki gi keno se sigi mafam sida koi gi khoi gumba kai gumba koi athumba pamba sing adu maina ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯊꯦꯡꯅꯔꯝꯃꯅꯤꯀꯣ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗ ꯌꯨꯁ ꯇꯧꯔꯤꯕ ꯒꯥꯔꯤꯁꯦ ꯑꯌꯥꯝꯕꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯏꯊꯥꯅꯣꯜ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯄꯦꯇ꯭ꯔꯣꯜ ꯈꯔ ꯑꯣꯏꯔꯝꯕꯗꯣ ꯑꯗꯨꯗ ꯏꯊꯥꯅꯣꯜ ꯍꯥꯏꯅ ꯄꯣꯠ ꯈꯔ ꯍꯥꯞꯄꯦꯕ ꯑꯗꯣ ꯁꯤ ꯍꯥꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯏꯟꯗꯤꯌꯥꯅ ꯂꯧꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯦ ꯁꯤꯒꯤꯁꯦ ꯃꯁꯤꯡ ꯍꯟꯊꯔꯛꯀꯅꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯏꯊꯥꯅꯣꯜ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯏꯊꯥꯅꯣꯜꯁꯤ ꯃꯔꯨꯑꯣꯏꯅ ꯁꯨꯒꯔ ꯀꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯆꯨꯖꯥꯛꯀꯨꯝꯕ ꯁꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤ ꯁꯤꯖꯤꯟꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯑꯩꯈꯣꯏ ꯗꯤꯄꯦꯟ ꯇꯧꯔꯝꯕ ꯊꯥꯎꯒꯤ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯔꯝꯕ ꯄꯣꯠꯇꯣ ꯈꯔ ꯍꯟꯊꯔꯦꯀꯣ ꯑꯗꯒꯤ ꯁꯤꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯨꯒꯔ ꯀꯦꯟ ꯑꯗꯒꯤ ꯆꯨꯖꯥꯛ ꯀꯩꯀꯥ ꯊꯥꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯐꯥꯔꯃꯔꯁꯤꯡꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯗꯣꯝꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅ ꯏꯊꯥꯅꯣꯜꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁꯤꯡꯗ ꯍꯥꯞꯂꯛꯄꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯂꯥꯛꯏꯁꯤꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩ ꯊꯥꯒꯠꯂꯛꯏꯁꯤꯅ ꯏꯊꯥꯅꯣꯜ ꯍꯥꯞꯄ ꯒꯥꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯀꯥꯡ ꯑꯗꯨꯃꯥꯏꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯦꯕꯀꯣ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯃꯗꯨ ꯚꯦꯔꯤꯐꯥꯏ ꯀꯌꯥꯝ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛ ꯊꯥꯒꯠꯄ ꯍꯧꯅꯔꯛꯑꯦꯕ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯊꯥꯅꯣꯜꯁꯤ ꯌꯨꯁ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯀꯥꯟꯅꯗꯕꯁꯨ ꯂꯩ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯍꯦꯛ ꯈꯔ ꯊꯤꯖꯤꯟꯕꯗ ꯈꯪꯕꯗ ꯏꯊꯥꯅꯣꯜ ꯌꯨꯁ ꯇꯧꯕꯗ ꯃꯔꯨꯑꯣꯏꯅ ꯀꯥꯟꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯥꯅꯣꯜꯁꯤ ꯐꯥꯔꯃꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯦ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯄꯨꯁꯤꯜꯂꯛꯄꯁꯦ ꯁꯤꯃ ꯈꯔ ꯗꯤꯄꯦꯟ ꯇꯧꯕꯁꯤꯃ ꯈꯔ ꯍꯟꯊꯔꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯑꯃꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯐꯪꯉꯤ ꯄꯣꯠꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯊꯥꯎ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯂꯤꯇꯔ ꯑꯃꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯟꯅ ꯂꯤꯇꯔ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 50 ꯅꯠꯇ꯭ꯔꯒ 60 ꯆꯠꯂꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯂꯤꯇꯔ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 50 ꯆꯠꯂꯦ ꯈꯜꯂꯁꯤꯅꯦ ꯍꯥꯟꯅꯒꯤ ꯊꯥꯎꯗꯨꯗꯀꯣ ꯑꯗꯨꯗ ꯍꯟꯗꯛꯅ ꯑꯃꯨꯛꯀ 50ꯗꯤ ꯈꯔ ꯇꯥꯔꯛꯑꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯥꯏꯂꯦꯖꯁꯦ ꯁꯤ ꯈꯔ ꯍꯟꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯃ ꯂꯩꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤ ꯏꯊꯥꯅꯣꯜ ꯍꯥꯞꯄꯩꯁꯤ ꯏꯊꯥꯅꯣꯜꯁꯤ ꯄꯨꯔꯥ ꯌꯥꯝꯅ ꯍꯥꯞꯄꯗꯤ ꯅꯠꯇꯦꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯗꯤꯐ꯭ꯔꯦꯟ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯁꯣꯔꯁꯁꯤꯡꯗ ꯐꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯎꯔꯤꯁꯤ ꯏꯊꯥꯅꯣꯜꯁꯤ E10 ꯍꯥꯏꯕ ꯑꯃ ꯂꯩ E20 ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏꯊꯥꯅꯣꯜꯁꯤ E10 ꯍꯥꯏꯔꯒꯗꯤ 100%ꯁꯤꯗ ꯄꯦꯇ꯭ꯔꯣꯜꯅ 90 ꯑꯣꯏꯔꯦꯗꯅ ꯏꯊꯥꯅꯣꯜꯅ 10% ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯒꯤ ꯀꯩꯅꯣ E20 ꯍꯥꯏꯔꯤꯁꯤꯅ 80% ꯀꯩꯅꯣꯗ ꯄꯦꯇ꯭ꯔꯣꯜ ꯑꯣꯏꯔꯅꯤ ꯑꯗꯒꯤ 20% ꯏꯊꯥꯅꯣꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯍꯧꯖꯤꯛ ꯅꯧꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯀꯌꯥꯝ ꯃꯥꯡꯗꯕꯗꯤ ꯇꯝ ꯊꯣꯛꯂꯛꯀꯅꯦꯕ ꯍꯦꯟꯅ ꯐꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯃꯥꯡꯕ ꯂꯥꯛꯄꯁꯨ ꯌꯥꯏꯑꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯊꯥꯅꯣꯜꯁꯦ ꯃꯌꯥꯝꯅ ꯍꯪꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜꯁꯤ ꯊꯥꯎꯁꯤ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯄꯣꯠꯁꯤ ꯆꯦꯟꯖ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯏꯟꯖꯤꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗ ꯑꯩꯈꯣꯏꯅ ꯗꯤꯐ꯭ꯔꯦꯟ ꯁꯣꯔꯁꯁꯤꯡꯗ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯄꯨꯊꯣꯛꯏꯕ ꯒꯥꯔꯤꯁꯤꯡꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯊꯥꯅꯣꯜꯁꯤ ꯃꯥꯁꯤ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥꯅ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯅꯕꯒꯤ ꯆꯥꯡꯗ ꯏꯟꯖꯤꯟꯁꯦ ꯁꯦꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄꯨꯊꯣꯛꯈꯤꯕ ꯑꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯦ ꯁꯤꯗꯗꯤ ꯑꯃꯨꯛꯀ ꯏꯊꯥꯅꯣꯜꯁꯤ ꯃꯥꯅ ꯏꯊꯥꯅꯣꯜ ꯌꯨꯁ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯗꯨꯃꯥꯏꯅꯗꯤ ꯁꯦꯝꯈꯤꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯑꯔꯤꯕꯗꯗꯤ ꯏꯟꯖꯤꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯈꯣꯠꯄꯁꯨ ꯌꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯣꯔꯁꯁꯤꯡꯗ ꯍꯥꯏ ꯑꯗꯒꯤ ꯒꯥꯔꯤ ꯑꯅꯧꯕ ꯄꯨꯊꯣꯛꯏꯁꯤꯡꯁꯦ ꯁꯤꯗꯕꯨꯗꯤ ꯏꯊꯥꯅꯣꯜꯗ ꯕꯦꯁ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕ ꯏꯊꯥꯅꯣꯜ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜꯁꯦ ꯁꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯑꯃꯥꯡꯕ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯐꯈꯤꯕ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯥꯡꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯔꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯖꯤꯟꯕꯤꯒꯗꯧꯁꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯦꯇ꯭ꯔꯣꯜꯒꯤ ꯑꯌꯥꯝꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯊꯥꯅꯣꯜ ꯑꯦꯗ ꯇꯧꯔꯦ ꯑꯗꯨꯒ ꯏꯊꯥꯅꯣꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕꯅꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯂꯦꯖꯇꯤ ꯈꯔ ꯍꯟꯊꯒꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯏꯁꯥꯒꯤ ꯒꯥꯔꯤꯁꯤꯡꯗꯤ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯏꯊꯥꯅꯣꯜ ꯌꯥꯎꯕꯗ ꯉꯁꯥꯏꯒꯤ ꯄꯝꯗ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯪꯉꯣꯕ ꯏꯊꯥꯅꯣꯜ ꯌꯥꯎꯕ ꯈꯣꯠꯄ ꯍꯥꯏꯅꯀꯣ ꯑꯗ ꯏꯊꯥꯅꯣꯜ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯧꯔꯤꯕ ꯒꯥꯔꯤꯒꯤ ꯃꯥꯏꯂꯦꯖꯇꯣ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯍꯟꯊꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯤ ꯁꯤꯖꯤꯟꯅꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯥꯎꯗꯣ ꯏꯊꯥꯅꯣꯜ ꯌꯥꯎꯕ ꯊꯥꯎꯗꯣ ꯍꯥꯟꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯏꯟꯖꯤꯟ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯍꯦꯟꯅ ꯐꯒꯠꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯊꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯕ ꯏꯁꯥꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯊꯦꯡꯅꯔꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ